Ngari khose chiche ga dada ga khoi family mafom da chake tawi ba ko dui dum mateng matek mayam da memory ho na ba share tor ke na namini khoi pung 7 ge train e ba ko train am ha ka lai ma ko koi man lai je di khoi ge pung 7 da ni train se station da pham me lại mà train chứ không để ai đi first journey rồi đi train gì cả làm cái sang đi qua train train sẽ cùng Nipan rồi mấy bữa qua anh đã hăng bữa đó do train sẽ bắt thang lại thì aku kita di 7:37 gitu kalau kan ini hai ID ada di train sẽ mana kalau orang orang driver ahan ba tong wani na express so leite lei roi ngasi ahan first journey oi doi mina mata re kamai tau bai do la ko be te da ba ti na la ti si ada mulas la ko se bi ti ko train da car re ba ko do bathroom da lai ba ji ako family chat pani da da chali ba missing di myam dum la roi ge moi do camera ma na thuk ko do ngai te ko na train da phamme pam da yo ga mu ye khala ke mayam da mate gum ne ga ke ko train thare sujur da gi sini mayam adum ne hai ba de memory oi na ma sum nam ba ni da la dum mai pham yo dum nam ja ke आशीर्वाद दे हमारे प्लीज आशीर्वाद दे जाओ आमीन पिगे वाला कोई ताके ऐसे आई तरा पिगे बनी ना वांदा तरा पिगे बनी जे चाहिँ गरेगा दीदी तुम आ जाओ 40 रुपीस गुराओ तो 10 रुपीस सोई लाओ कोई ताके ऐसे Kaya nga sige po, pila mo do ay dyan, dali siya lang siya. Ano ta? Ani ba? Ano biya mo na kito? Manipuri ka na kom jane re, didi. Bhalo. Kasi pagka chatle. Nataw na ba? Kaya. Mi jam tuong the trains. Padam tabi ni din hayam mo na kita niya. Con sao sao mình sẽ phải mà thắc tầm ngoài thì phải đấy nhà nào mà thắc tầm thì đấy thôi sẽ gì mà không được chơi mà không được á aku nak jatuh yang form tu jatuh ni ko na hire ke form je jadi hire ke mayam na dum ai location tu dum hai di photo na mo ko da khang bo yaw re ngo ingi amna pung 4:30 do yore Dimapur station da kasi ay mo chattoy ni ba to mo pham da phajadreo moi di ho sangan na ga dukan ko jo ga mai phang na ho ri ba phajadreo to ni lai na ta ha le me train da yam ingre da haju di yam ingre phajadreo ne to ni lai na ta han ban da time e antra asa morning ka di ka nam phaja ka ni bo nga la di bize phaja dre o train no no the da pi ani me nok pa na ga ne tong mo ga da Aku cing lambi kari ne ba ko cing lambi ka ba do video do kaino to ba isai tha ba do ne copyright char ne na video se cover to san ne ba ko dum mayam dum location ne dum jing bi ko
ꯅꯣꯡꯉꯥꯜꯂꯦ ꯍꯧꯖꯤꯛ 166 ꯀꯤꯂꯣꯃꯤꯇꯔ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯆꯠꯀꯗꯕꯁꯦ ꯉꯔꯥꯡꯗꯤ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯍꯣꯇꯦꯜꯗꯩ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯔꯨꯒꯦ ꯍꯥꯏꯅ ꯀꯨꯝꯊꯔꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯗ ꯁꯛꯀꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯗ 24 ꯑꯋꯥꯔꯁꯤꯒ ꯑꯗꯨꯝꯅꯦ ꯍꯣꯇꯦꯜꯁꯦ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯌꯦꯕꯀꯣ ꯆꯥꯛꯅꯦꯕꯁꯦ ꯁꯤꯒ 180 ꯇꯥꯡꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯒ ꯁꯤ ꯍꯋꯥꯏ ꯉꯥꯛꯇꯅꯤ ꯁꯤ ꯃꯊꯦꯜ ꯑꯍꯨꯝꯁꯦ ꯉꯥꯁꯨ ꯄꯨꯔꯛꯀꯅꯦꯕ ꯍꯋꯥꯏꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯋꯥꯏꯒ ꯑꯝꯇ ꯎꯗꯕꯩ ꯋꯥꯅꯤ ꯌꯦꯡꯉꯨꯇꯣ ꯍꯋꯥꯏ ꯊꯣꯡꯕ ꯉꯥꯛꯇꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏ ꯑꯩꯈꯣꯏ ꯕꯅꯥꯅꯥꯒꯤ ꯀꯩꯅꯣꯗꯨꯅꯤꯅꯦ ꯀꯩ ꯍꯥꯏ ꯂꯐꯨ ꯊꯔꯣꯒꯤꯅꯦꯕ ꯁꯤꯅ ꯁꯤꯅ ꯃꯊꯦꯜ ꯁꯤꯅ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯃꯍꯤ ꯉꯥꯛꯇꯅꯤꯕꯣ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯂꯣꯏꯅ ꯑꯃꯨꯛ ꯆꯪꯉꯦ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯂꯥꯝꯕꯒꯤ ꯆꯥꯔꯛꯑꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯗꯣ ꯏꯟꯖꯥꯡꯗꯨꯗꯤ ꯄꯨꯔꯥ ꯏꯁꯤꯡ ꯉꯥꯛꯇꯅꯦꯕꯀꯣ ꯆꯤꯜꯍꯥꯎ ꯊꯤꯕ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯅꯗꯦ ꯉꯥꯒꯁꯦ ꯆꯥꯔ ꯈꯥꯖꯤꯜꯂꯛꯄ ꯋꯥꯅꯤ ꯂꯥꯝꯕꯒꯤ ꯆꯥꯛꯈꯣꯝ ꯑꯃꯅꯤꯃꯨꯛꯇꯤ ꯌꯥꯔꯝꯃꯤ ꯅꯝꯕ ꯂꯩꯕ ꯃꯐꯝꯗꯣ ꯏꯪꯕꯗꯨꯒꯅꯦ ꯚꯤꯗꯤꯑꯣꯁꯦ ꯆꯤꯡꯗꯒ ꯃꯌꯥꯝ ꯁꯨꯝ ꯇꯥꯔꯦ ꯏꯪꯗꯒ ꯐꯣꯇꯣꯗꯅ ꯅꯝꯗ꯭ꯔꯦ ꯌꯧꯔꯦ ꯌꯦꯡꯉꯨꯁꯦ ꯒꯥꯏꯁ ꯀꯩꯅꯣ ꯃꯊꯛꯇ ꯆꯤꯡ ꯃꯊꯛꯇ ꯁꯥꯔꯤꯃꯤ ꯌꯨꯝꯁꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯖꯨꯝ ꯇꯧꯔꯤꯅꯤꯀꯣ ꯃꯊꯛꯇ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯏꯠ ꯀꯂꯔ ꯃꯌꯥꯝ ꯑꯣꯏꯔꯤ ꯃꯊꯛꯇ ꯃꯌꯥꯝ ꯇꯥꯔꯦꯕ ꯁꯤꯁꯦ ꯀꯨꯝꯊꯔꯒꯦ ꯀꯤꯖꯩꯌꯦꯕ ꯁꯨꯃꯥꯏꯅ ꯑꯉꯝꯕꯁꯦ ꯑꯃꯝꯕ ꯀꯨꯝꯗꯕꯅꯤꯅꯅꯦ ꯏꯃꯥ ꯁꯤꯔꯦ ꯑꯁ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯖꯨꯝ ꯆꯤꯡ ꯃꯊꯛꯇ ꯃꯌꯥꯝ ꯑꯃ ꯎꯠꯂꯝꯕꯗꯣ ꯆꯤꯡꯍꯜꯂꯛꯀꯦ ꯑꯥꯗꯩ ꯆꯪꯉꯛꯏꯕ ꯂꯩꯆꯤꯟꯅꯤꯅꯕ ꯚꯤꯗꯤꯑꯣꯒ ꯅꯝꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯦ ꯁꯤꯅꯤ ꯖꯨꯝꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯇꯥꯏꯌꯦꯕ ꯃꯈꯥꯗ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯥꯏ ꯄꯔꯦꯡ ꯌꯦꯡꯉꯣ ꯑꯁ ꯃꯑꯣꯡ ꯑꯃꯅꯤ ꯃꯣꯏꯁꯤꯒ ꯖꯨꯝ ꯈꯨꯁꯥꯁꯦ ꯁꯤ ꯀꯨꯝꯊꯔꯛꯏꯅꯤ ꯃꯊꯛꯇ ꯌꯥꯝ ꯃꯈꯥꯗ ꯑꯃꯨꯛ ꯂꯩꯔꯤꯕ ꯖꯨꯝꯁꯦ ꯁꯤ ꯌꯥꯝ ꯃꯈꯥꯗ ꯀꯨꯝꯊꯔ ꯂꯩꯔꯤꯁꯤ ꯃꯣꯏꯒꯤꯁꯤꯒ ꯑꯗꯨꯝ ꯁꯥꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯏꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯁꯤꯁꯦ ꯃꯊꯛ ꯅꯠꯇꯦ ꯁꯣꯔꯤ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯏꯅꯦ ꯖꯨꯝ ꯃꯈꯥꯁꯦ ꯀꯨꯝꯃꯨꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯈꯠꯂꯤꯅꯦ ꯀꯌꯥꯝ ꯂꯥꯞꯄ ꯌꯦꯡꯉꯣ ꯀꯥꯔꯤ ꯍꯧꯖꯤꯛ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯁꯤꯔꯦ ꯋꯥꯕꯅ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯦ ꯃꯣꯏꯁꯦ ꯆꯤꯡ ꯃꯊꯛꯇ ꯆꯤꯡ ꯃꯈꯥꯗꯁꯨ ꯃꯊꯛꯇꯁꯨ ꯖꯨꯝ ꯌꯥꯝ ꯂꯩꯌꯦꯕ ꯃꯈꯥꯗ ꯀꯨꯝꯃꯨꯕ ꯀꯀꯥ ꯍꯣꯏꯗꯀꯣ ꯆꯠꯂꯨꯕ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦ ꯕꯣꯕꯣꯅ ꯀꯥ ꯉꯝꯕꯩ ꯀꯦꯄꯥꯁꯤꯇꯤ ꯂꯩꯇꯦ ꯑꯩ ꯁꯤꯕ ꯀꯥ ꯉꯝꯗ꯭ꯔꯦ ꯍꯣꯏꯃꯥ ꯁꯤꯔꯦ ꯋꯥꯏꯃꯤ ꯖꯥꯝꯖꯥꯡ ꯖꯧꯔꯛꯏꯍꯦ ꯂꯥꯛꯄꯁꯤꯗꯤ ꯍꯟꯊꯔꯤꯁꯦ ꯁꯤꯔꯦ ꯀꯥꯈꯤꯒꯦ ꯃꯌꯥꯝ
줌ꯁꯦ ꯌꯥꯝ ꯑꯁ ꯌꯦꯡꯉꯨꯁꯤ ꯅꯪ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯆꯤꯡ ꯃꯊꯛꯁꯦ ꯇꯥꯔꯤꯕ ꯖꯨꯝ ꯃꯌꯥꯝꯁꯦ ꯅꯩꯕꯅꯤ ꯆꯤꯡ ꯑꯥ ꯃꯇꯣꯟꯗ ꯖꯨꯝ ꯃꯌꯥꯝ ꯇꯥꯏ ꯂꯥꯏꯠ ꯀꯥꯞꯄꯤꯁꯧꯕ꯭ꯔꯥ ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯀꯣꯏ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯒ꯭ꯔꯥꯎꯟ ꯃꯦꯂꯥ ꯍꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯗꯪ ꯆꯣꯡꯈ꯭ꯔꯦꯅꯦ ꯑꯍꯟꯒꯤꯅ ꯍꯥꯟꯅ ꯄꯥꯏ